Keralada Meeoi ama coronavirus na nare. India da ihan hanbo oina Keralada Meeoi ama coronavirus na nare haiba chapchana khangle. Meeoi asi China gi Wuhan University da mahi tamba mahiroi amani. Anaba asi phibam di phari hospital gi isolation ward ta ming chanchinduna thamkhre. Mari leidaba singna phibam asi laksinanaba yamna kupna senari loinana thoina miyamna pakatngai oide adubu cheksingai di oi haina su phongdokhi. Amaromda Office of the Health and Family Welfare Government of Manipur Lamphel Pana Thokpa Novel Coronavirus Yamna Samna 2019 nCoV haina khangnariba virus asigi matangda khangalakliba amadi section thorangsing miyam punna khangminasi 2019 coronavirus karino 2019 coronavirus natraga 2019 nCoV asi ningsa honbagi anaba thokanba coronavirus gi anauba trend amani Masi ahanbo oina China gi Hubei province ta leiba Wuhan city da 2019 gi December gi angan ba sarukta gi sakhanglakhi coronavirus ki layong kari karino layong singi manungda laihau hoba lok khuba naptin choba khanau naba ningsa thavet honbaga loinana yamna kandabadagi akanba phawbagi ningsa honbada awaba oiba yaure layong sing asi narba mi amaga naksinaba samnaruraba matung numit nini dagina 13 gi matungda udlakpa yai Karamna sandok Laina asi mapung oina anaba mi amadagi atopa amada nungsitna log khuba natraga hakti khanba amadi sokna samnarurabada sandok Coronavirus na infection tawbadagi thingnanaba honabada tawgodaba amasung tawroidaba sing ahanbada tawgodaba sing ningsa honbagi tongsa paringda naba singna log khuba matamda tawgodaba sing miyamdagi lapthoku tissue paper natraga phina khumjelaga log khu amadi hakti khallu Khud sa sing yamdrabata second kun sangna sapon sizinaduna samthoku natraga alcohol based hand sanitizer sizino Adom narabadi yumdagi sathoktana layu medical team na wari watai saba amadi hakchang check tawbada mateng pangbiu lu nana leibiu loinana tawroidaba sing amuk khangminasi adom na mathaki layong sing asi leirabadi miyam tinba maphamda chatpiganu miyam tinba mafam singda loktin sitokpiganu Section dava farm natraga lamlaki sa useksing sok samnabiganu khud sa hamdoktana adongi mit naton amadi ya sokpiganu naraba mi naksinana sokna samnabiganu Sem Saba amasung Thengnanaba phibam asi Manipur gi Health Department ki IDSP na kupna senary IDSP NCDC MOHFW ga khwaidagi noba paw amadi section thorangi matangda IDSP state team na toina amasung hakthengnana Central Surveillance Unit ka paw phawnari Kangfalgi lambi da changpham leiba amadi airport ta leiba district singi health authority sing January 19 2020 dagi hauna mikup nahum singna laikre MOHFW GOI na prescribe tawa format ta mari leinana district singna numit khudingi tharakpa report center da numit khudingi numit yungba pung 12 da thari RIMS amadi Janims ta chingnaba case sing layengnabagi damakta identified tawre khudongchaba sing leiraba isolation room ward su identified tawre Kangfalgi lambi da changpham leiba mafam sing amadi Imphal airport ta fever screening tawbagi thabak chathari Personal protective equipment PPE amadi viral transport media VTM New Delhi gi NCDC dagi airlift tawre paw khangbining ba leirabadi pung kunmari chupna mathau tawriba control room gi number +91 3852411668 ta chanbiduna ring tawbir o hairi